ngasi nuida waram phong ki ba tuan tuan ba manipuri se phong sing amasum thok ki ba thawdo wa thok sing dagi maroi bi I pau sing mayam da thamjagi ahan bada paunin khol pau si ri gi lakhosraga hayeng ayuk pung tare tagi nungtul pung mari phaw inner manipur parliamentary election gi vote thadana ragani Taragani Pansu Lok Sabha Mikhal English Singaniga Kunga Marigi Ahan Batangaki Bot Hayang Ayuk Pung Taretagi Houtul Nungtul Pung Mari Fawa Thadana Nava Sem Sabapunamak Loi Creamadi Election Asida Matau Taugadava Official Sing Masamasagi Polling Butching the Tungkre Ahan Batangaki Mikal Pangto Kodoriva Inner Manipur Parliamentary Constituency Kuntragan Tuesida Merep Taruna Lamba Thinari Merep Singadudi INC ki Dr. Angomsa Bimol Akoizam BJP की थनाउजम बसंत कुमार RP अठवली की महेश थनाउजम इंडिपेंडेंस मिरेप मोरांगथेम तोमतोम सना नोंसाबा इंडिपेंडेंस मिरेप RK सोमेंद्रो काइकु अमसुम इंडिपेंडेंट मिरेप कर्नल हाउरुंगम सरनी मिखल पांगथो कोदोरिबे इनर मणिपुर पार्लियामेंटरी कंस्टिट्यूएंसी की असेंबली सेगमेंट कुंत्रा गनिथु अदुदि खुंद्रापम हाइंगांग खुराई केत्रिगाव थोंजू Kairao, Andro, Lamlai, Tangwaiban, Oripau, Sagolban, Kaisamtung, Singzamai, Yai School, Wangkai, Sekmai, Lamsang, Konthozam, Patsoi, Langtabal, Nauria, Pakanglakpa, Wangoi, Mayang Impal, Nambol, Oinam, Bisnupur, Moirang, Tanga, Kumbi, Lilong, Tobal, Masum, Wangkemni. Hayang Ayuk the Yahoduna Pangto Kodoriba, election Sigidamak, Matau Dogada, official sing, district sing, district electoral officers sing na. Lamtha dun election si kanglon sum na miyam na khupna saruk yamina dun aswe angam yaw dun pangthok na basu pauzal pinarakni amarom da April taraga mapan gi ani supa tangak ki mikhal asida mikhal pangthok kodoriba outer Manipur parliamentary constituency manungsan ba assembly segment taraga manga dudi Hairok Wangjing Tentha Khangabok Wabagai Kaksing Hianglam Sugunu Sandel Saikul Kangpokpi Saitu Henglep Susampur Saikot Amadi Singani Haidiba Ani Supatanga Chemical Sida Mirep Oidiba Singna INC gi Alfred Cunningham S. Arthur NPF ki K. Timothy Zimik Independent Mirep Ellison Abonmai Amasum S. Kozoni Makasa Tarak Poina Kanglai Paki Maira de Maruebi E. Pauksung Kongosaraga Manipur Top Snell de Miamna Tamzagi Hiroki Inga of the AR gi Kem Sana Hotnarakpada Miamna Kantokret Haukibe April Taraganito ki Ahinda Thawal District ki Hairokti kilometer Kuntraga Maharum Salaga Technopol District ki Manungsanba Penjang Manaki Genzang Kuki Kul Ashidiki Kuki Militant Singna Hairok Maidei Kulda Namai Kapsinduna Akan Mamon Landa da Soklaba Hairiba Mapamasiga Naknana Thawal District ki Hairok Inga Roktamna Kesper Gari Anida Lakpa Kuntragum de Shuba AR Masum Kunganito Shuba AR Apunba Personal Kuntrarom Hairoki Masing Yamlaba Maira Pai Bishingna Ingaruk Yoroktingaida Satkina Batankre AR Kangu Asina Ingaruk Haina Kangnari Singi Saruk Asida Makoyi Kem Sajana Hotnarakpada Hairoki Miam Hogurokuna AR Singadu Tantokradi Pausna Hai New Ising Tenbi Manaki Ingaruk Hadiba Mapamasida AR Gi Kangbu Nayamna Aron Bamond Amakogi game Amasabiki Tabak Numit Kraniki Mamandiki Satarakivani Eana Aron Mamong da Pekalak Batavasi Hairoki Kunjasing na Pau Pangmadagi Nasi Ayupung Mapanga Makairum Tabamatam da Masingam Lava Hairoki Nupan Pising Mapamaduda Tomzin Duna AR personal singadu Mai Pakna Tatupanki Tanjadu da Hairok PS ki police team Amasu Mapam Aduda Tunglabagaluna AR sing aduga warisanaki Madugi matung AR sing adu numidjungba aduwaidigi mapam adudagi thadokuna hanki haidi Hairiba Mapamasida Hanadagi Hauna Kulnga Punja sing Laiduna Awana Kya Kanguna Kangluk Irang Si Hek Horakpadigi Kulngakgi Tabak Sataba Horakani Loidana Kulngak Singa Sitakona Vigi Damukta Hokibe April Taraganitu Ahinda Tangner Ladiba Ganjan Kuki Kulda Matik Saba Kulai Paiba Kuki Militant Sinkia Thomzilaktuna Kulngak Libisingi Matata Nomai Kapsinduna Akan Mamong Landa Kodigi Kulngak Pahum Nomai Panduna Asu Apan Kivani Atopa Paumana Manipulanga Matik Saba Security Squad PB Davadigi Gari drivers in the Impal Ziri Lambi Matam Kaktana Hayang Ayuktagi Bantaugi Kongzang Sanction Craig Manipulanga National Highway Kuntraga Taret Impal Ziribam Lambi the Sea Liba Gari Singi Matik Saba Security Squad Piduna Akan Mangak Senbiki Tabak Satakivadagi
lambi asida sieliba thau LPG puba gari amadi atai tuan ba polam sing pusilakpa gari singda numai kapsinduna driver ke aso apan nangan baloina gari ke amata thukan basi yamna kan yaning da phongdok tuna hayeng ayuk pung taruk tagi imphal jri bam lambi asi ban tawgi khongjang sangsingkhre pauksi asina phangwa pawgi matungina matam kaktaba bangi khongjang asi haujik jri bam da panduna lariba gari driver sing amadi handyman singna kaukhibani haujik phawbada jri bam district headquarter dagi lengang pokpi phawgi manungna punna thau amadi LPG yauna ati tuan ba sana thaknaba pulam sing pusilakpa loaded gari sanigi yangkai panduna lady ba driver sing na phongdorakpagi matung inadi manipur legana imphal jadi lambi da sieliba gari sing asigi matik saba security force amadi ROP thamdriba phawba bangi khongjang asi handokloi loinana driver sing na talib maram saba dimana si thabakta onthokadabani loinana lambi asida sieliba gari singda numai kapsinduna akai toy thokpada natana driver kya numaina panduna sokliba sigi matik saba compensation manipur lengana pibigedabani hairiba demand sing asi manipur lengana pigani haiduna ayiba sirul oina driver union da piraktriba fawba bangi khongjang asi suon handoklo hairi panma yabadi haujik lengana security squad matik sana pibidabadagi zeri bazar dagi lengang pokpi phawba lambi paring asida mal puba gari sanigi yangkai rom panduna driver amasuk handyman sing tumpham safam khangdana awaba kya khangduna haujik lairibani atopa pawmana congress ki worker ni haiba miyoi ani gi mayumda sakhangdaba miyoi kya kharana numai kapsalam le taraga nipan subu lok sabha mikhal gi ahanba tangka ki oina hayeng inner gi oina bot thadana gadori sigi maoina ngarang numidang pung mapan ga makhairom taba matamda Imphal East District ki Lamlai Police Station ki manungsana Kangla sangwam sang makhalekai da leiba miwe amagi yumda sakhangdaba miwe khrana nungmai round ahumlom kapsilam laidi pausi isna phangwa pawgi matung ina di sakhangdaba singna nungmai kapsilam liba miwe si Congress ki worker ni haiba kumambam sana zawba sai humdra kawi SUV hi bolero car amar tongduna lakpa sakhangdaba miyoi singa duna miyoi sigi yumna sanglaga numoi round ahum kapsilamani thaudo odur aso apat yaukidi kapsilakliba numoi maru singa duna imung adugi phaklangi saruk singda pan khayadi numai kapsilakpigi paw si lamlai police na fangbadagi khudakta thaudok thokphamda police sing yauksilakuna thibukhumgi thabak satakhi sakhangdaba singna kapsilakiba numoi 9mm gi tokning kharasu recover tokhredi sakhangdaba singna mayumda nomai kapsilam liva kumam sana zawba hairiba miyoi asigi hana khurai block congress committee gi president oina thawpura me hari nomai kapsilam gi thawong asibu yamna kana yaningdaba phongdok tuna ngasi kangla sangom sangi coordinating committee na sinduna kangla sang community hall lamdam adugi imai bel singa mati miyam saruk yaduna wakat mi pham amasu satakhre wakat mi pham adura saruk yakhibi thanauzam Vijay Lakshmi na phongdorakpada lamdam asigi tangdu leitadraba phibam asida I masilgi marakta nungaina da bahaibisi thokaningdi asiguma thaudok yumda sangsilaktuna aki akhang nanganba si makhata na tawbigano yumlakta numai kapsin ba yaningdi misamda aki akhang pibigano I masilgi lan tawbigano aikhoi santi pame ki amaromda ngasi ayuk pung taraga makhairam taba matamda sumasa khangdaba singna Imphal East District Khurai Tinsit Road Sajor Laikai da leiba hana Jila Parishad member oiramba haujingna Congress ki worker oiba atopam Okendro kauba miwe amagi mayumdasu sakhangdaba singna numai round mangarom kapsilam hairi numai kapsilam ba adur aso apan amata yaukiba leiti thaudok thokphamda police ki kangpuna sangsinduna thijin humjin wegi thabak satabada kapthokraba numai tongning recover tawba ngamle hairi amaromdana Bharat chemical amatara saruk yaro hena kaksing kaithel ima singna protest tawkhre Manipur thoklibi irang asi lusinriba phawba Bharat chemical amatara saruk yaroi lan hana lusilu mikhal kona pangtho haina kaksing kaithelgi ima singna amuba phi ki duna kaithel khongjang sasingkhre khongjang adura saruk yakhibi ima mana phongdokhibada Bharat lengang na insinba manma mawongda lamdam asida thoklibi irang asi sahi fajilaglaba phawba Bharat amadi Manipur lenga asina ngasi phawba lusinana ba hona daba si akan mamongda kandem tawi Home Minister Amit Shah na sunumit taraga mangani leiraga amung hana lakani haina hairaga lakidaba election gi matamda vote nibo ina lakpa asidi Manipur miyam usit hawoidabani haina lawi ngasigi khongjunga duda stop state terrorism Manipur is suffering Manipur want peace and prosperity haina thaba placard singda kaksing kaithel gi akoibada thekhi atopa pawmana hayeng ayuk pung 3 tagi nungthul pung 3 phawba polling station
2023 मियामना बोट थादगदौरी तरागा निपान सुप लोक सभा मिखल असि अहानबा तंगकी ओइना मणिपुर इनर पार्लियामेंटरी कंस्टिट्यूएंसी की असेंबली सेगमेंट कुंथ्रागा निफे अमसुम आउटर मणिपुर पार्लियामेंटरी कंस्टिट्यूएंसी असेंबली सेगमेंट तरागा मंगा पुन्ना असेंबली सेगमेंट निफुगा तरेता मिखल पांगथोकदौरी हयेंग अहानबा तंगकी मिखल पांगथोकदौरीबा इनर मणिपुर पार्लियामेंटरी कंस्टिट्यूएंसी ओइना मिरेप ओइरिबा सिंगदी आईएनसी की डॉक्टर अंगोमचा बिमोल अकोइजम बीजेपी की थौनाउजम बसंत कुमार सिंह आरपीआईए की मेसो थौनाउजम इंडिपेंडेंट मिरेप मोयरांगथेम टोमटोम सना नोंगसाबा इंडिपेंडेंट मिरेप आरके सोमेंद्रो कायकू अमसुम इंडिपेंडेंट मिरेप हौरुंगबम सरक सिंगानी हयेंग मिखल पांगथोकदौरीबा इनर मणिपुर पार्लियामेंटरी कंस्टिट्यूएंसी की सेगमेंट कुंथ्रागनी थो एदुदी खुंद्राकपम हाइंगांग खुराई खेत्रिगांव थोंजू कायराव आंद्रो लमलाई थांगमैबन ओरिपोक सगोलबन कायसामथोंग सिंगजामई याइस्कुल वांखै सेकमाई लमसांग कोंथौजम पासोई लंगथबाल नौरी पखंग लाकपा हुवांगोई मयांग इम्फाल नंबोल ओइनाम बिष्णुपुर मोयरांग थांग कुंबी लिलोंग थौबाल मदी वांगखेमनी हयेंग अप्रैल 18 आउटर पार्लियामेंटरी कंस्टिट्यूएंसी की मनुंगसना मिखल पांगथोकदौरीबा असेंबली सेगमेंट 15 दुदी हाइरोक वांगजिंग तेंथा खंगाबो वाबगाई कक्सिंग हियांगलम सुगुनु संडेल साइकुल कांगपोकपी साइतु हेंगलेप सुसामपुर साइकोर अमसुम सिंगानी आउटर मणिपुर पार्लियामेंटरी कंस्टिट्यूएंसी द मिरेप ओइरिबा सिंगदी आईएनसी की अल्फ्रेड कन्नम एस आथर एनपीएफ की के टिमोथी जिमिक इंडिपेंडेंस मिरेप एलिसन अबोनमसुम एस खो जोनी आन फेस की बोट थादगनरुद्रुबी असेंबली कंस्टिट्यूएंसी निफुगोतरे रसिगी मनुंगदा बोटर लाख तरागा मागा लिसिंग निफुगो मरिगा सत्रुको यंगगिनी थोइनी मसिगी मनुंगदा नुपा बोटर मसिंग लाख तरेका लिसिंग निफुगो मथोइगा सनिपानगा निफुगो मपन अमसुम नुपी बोटर मसिंग लाख निपानगा सुबनिगी लिसिंग अनिगा संवागा यंगके तरेका लोइनना थर्ड जेंडर सनिगा निफुगो तरुक्सु यावरी हयेंग बोट थादबगी मतम असि अयुक पुंग तरेतगिना नुंगथुल पुंग मरि फावबदा पोलिंग स्टेशन लिसिंग अनिगा सामगा तरेता बोट थादरगनी पोलिंग स्टेशन लिसिंग अनिगा सामगा तरेत असिगी मथक्ता इंटरनली डिस्प्लेस पर्सन आईडीपी ना बोट थादनब स्पेशल पोलिंग स्टेशन मार्फुगमा हांदोखरे अपुनबा स्पेशल पोलिंग स्टेशन मार्फुगमा असि इम्फाल वेस्ट निपान ईस्ट ना तरेत बिष्णुपुर कुनगनी थोइ थौवाल अनि काक्सिंग ना मंगा कांगपोकपि कुनगा मरियम सुसामपुर तरागा माने अदुगा हयेंग इनर मणिपुर पार्लियामेंटरी कंस्टिट्यूएंसी की ओइना अपुनबा बोटर लाख मपनगा लिसिंग मार्फुगा मपनगा सनिपानगा मार्फुगा तरेना अपुनबा पोलिंग स्टेशन लिसिंग अमंगा सहुंगा तरागा मपन बोट थादगनी आउटर मणिपुर पार्लियामेंटरी कंस्टिट्यूएंसी की ओइना अपुनबा बोटरना लाख तरागा लिसिंग कुंथ्रागा तरुका सत्रेका कुंथ्रागा तरुकनी अपुनबा पोलिंग स्टेशन की मसिंग लिसिंग अमंगा सत्रुका कुंथ्रागा तरुकनी लोइनर इनर अमसुम आउटर मणिपुर पार्लियामेंटरी कंस्टिट्यूएंसी सीट अनी की ओइना बोट मसिंग थीबना लाख लिबजुन मरिदा ओइगनी मकासा थरप ओइना पाउनिखोल पाउसी एरिगे तो पावमना कोकी मिलिटेंट्स ना नुमैना कापदा मखोंग थीना सोकलब ड्राइवर की मफमना सील की मतेंग पांखरे हौखिबे अप्रैल की तांग तरागा तरुकता कांगपोकपी डिस्ट्रिक्ट की मनुंगसना लैबा थालग्रा हाइरिबा खुल असिदगी ऑयल टैंकर थौबा तुलाराम मगर हाइरिबा ड्राइवर असिबु जिरी लंबीगी काइमाई साथी खुनौदा मियोइबगी मिनुंगसी चेंद्रबा कोकी टेरिसिंगना मखोंग नोंगमैना कापीदुना साथीना असो अपन हनखि हाइरिबा ड्राइवर तुलाराम मगर हौजे हौजिक इम्फाल की एडवांस हॉस्पिटल लयेंगदुना लैरि हाइबगी पाउ ताबदा माइते एखोइ पुनसिनसी माइपुन हाइरिबा WhatsApp group असigi members ngasi ayuk anaba sigi manakta satuna asa athak amadi sel gi tengbang pikre ngasi tengbang khongsat aduda maipun gi maruiba members sing Rajendra Pangambam KK Wahengbam Bobo Khundrakpam Zoimati Irom Suresh Khangembam amadi Tharauzam Johnson Khoimuna Singmun Suryaki anaba sigi layingbana mating oina basel gi tengbang amadi asa athak sing tengbang laduna group asigi senior advisor KK Wahengbam na phongdokibada लेबाक मियामगी नोंगमगी तंगाई फदब पोलम सिंग पुशिलंगना बहोनबदा थवाई खुपाक हापदुना लंबीसिद गाड़ी थौरिब ड्राइवर सिंग पुनसिबु कुकी सिंगना करिसु लैतना सिंगनरकलिब कया सिबु माइपुनना कनेम तौरि लोइनना लमदम सिगी तुआन तुआन लनाई लुक कयाना मदी मणिपुर सरकारना असुम मतिंग पांबियो नत्रगदी अखोई नोंगमदा संगद्रब याद्रब पोलम सिंग पुशिलंगना बहोनरिबा ड्राइवर सिंगी मथौ तौबा लेपखिबे ड्राइवर सिंगी दमक अखोई लैरि हैना खोंफम अमत ओइना लेमिनरसि खोंजंग अदुर सरुक याखिबा ग्रुप असigi senior advisor Rajendra Pangambam phongdokibada
Kuki Militant sing asi terrorist ni haina ngasi mayek sengle maramdi makoina mitei isil inaw sing da natana atopa jati gi isil inaw sing desu khut thaba tawraklabadi khundaminari ba ekhoi khudimana Kuki Militant sing yemeyok lamina batangai fadre group asigi admin bobo khundra komna haikibida maipuna mamang nasu hauji thokliba lal sida awaba nanglaba kya da leptana mateng pangduna lakli makata nasu pangkigani miyamna nungsibiduna group asibu support tawbiyu haikinisu paw sida supali Makasa tarak po na kangla pau di atin mapau kra miyam na thamjagi braja tarak po di ama sokle ngana nung tilpung mari rom tabra jiribam gi kamranga khasi khul da akam nong le nungsit ka loina na braja tarak po di thabak su duna leiba miyo ama sokle chola ba thabak su ba miyo du zawel khasi sei kuntra ga ma kawi ma ki khong amadi nangal gi shrok ta maina sakthek pa gi da phamle ma first aid pi raba matung da makhata ba leng gi da mak silsar gi hospital amada puduna lekana khari Lushilak po na to papaw mo na. Hayang bot thada na bagi saktak se taraga mathoy. Taraga ni Pansuba Lok Sabha Mikhal gi ahan ba phase hayang ayuk pung tareta gi nungthil pung mari fawo thada na gadori ba Mikhal asida Election Commission of India gi pautak matung ina kanagumba voter amana ma ki photo voter slip khaktana identification oibi ade. Commission na voter singda elector photo identity card epic laitaba singna photo identity document taraga matu esigi manungdagi voter identity amana hekto oibi yaroi haina district election officer Imphal is case dainagi sirol amana haidi solosina makha taraduna photo identity document taraga matu adudi passport driving license pan card MG Narega job card Aadhaar card health insurance smart card issued by Ministry of Labor RGI amadi NPR na piwa smart card bank passbook pension document MP MLA gi office na piba identity card amadi lenga kueba service identity card singnya hari botha daba matamda nisagi polam sing athingba legani voter singna candidate amadi political party ki sel amadi atai polam amata lawbigano kanagumba sigumba si thingnarabadi monitoring cell da complaint tawbiraku yagani haiden su paus da paleduga haujiko idani me paus mata su sinjarage masumyam puna no babdir ngaminase